Akasban Imphal, Wahengbam Washington na pau pajari. Rajapal Ajoy Kumar Bhalana Hairi, Haukiba Sahi Kaya Asida, Rimsasi, Medical Science Kilamda Kumang Chausil Bangaloinena, Ngasi Dilebak Asiki Makok Tongba Institutions Singitak Yobangamle. Imphal ki Regional Institute of Medical Sciences RIMS Linkat Kiba Sahi Yankai Humdoi Mapung Parak Pagi Palan Thorum the Wangang Bada Rajapalna Institute Asigi Academic Kilamda Lobat Hodang Bunahuna Singtara Duna Hai Institution Nashina Health Care ki Professionals Sangat Pagi Tabak Leptan Chatari Mang Hai RIMS na Dr. Lising Mari Hena Specialist Lisingani Chahum Hena Adugatai Health Care Professional Kayamarum Putokre, Rimspu Awang Nupuk Lamdamga Mari Lainaba, Hiram Singda Research Samsung Innovation Gitabakta, Hena Puning Jangba Amadi Lamasida Tabak Paikat Pagi, Tangai Fadabashu, Rajapal Pungdoki. Tauramadugi Sarukama Oina, Tongan Medical Streamgi, Makok Tongba Mahiro Yankai Henbada Rajapalna, Manamatum Yentoki Amadi, Sahigi Oina Pongba, Magazine, Remedy Suputoki. Council of Higher Secondary Education Manipurna Lauba Lisangani Kuntaruki Class 12 ki Parikyada Subject Kuding Makinatraga Subject Amagi Improvement Candidates Casual Candidates Amachung Private Candidate Category Sing the Parikya Taning ba Candidates Singi List Offline da Principal Natraga Institutions Singi Makok Sing na Fine Galoina na Pikat Pagi Matam Thasi Tara Tariat Paubas Hangdokle Candidates singna mamangi higher secondary examination ki marks damadi admit card ki photocopy sing makoi ki principal sing natraga institutions singi makok sing da pisin gadabani aduga private candidate singi oina hairiba document sing asi council ki office da pisin gadabani haina su chero laduna makatari Mayang Imphal Thongkong manakta Imphal tutorial da sina tawtharakpa masakhang da banupagi haksang amang asi ayuk pung mapal makhaya doi de lokhat kre Mayang Imphal Police Station ki ochi na thokpa chero lamana hai miyoi adu chawrak na phut manga inchi taret mukwangi mamai koida nai kolei kuchuni masam mui amasung teli thaudok adu ki matang de case ama register tawkhre asi ba haksang adu masak khangdok na bagi damak rims ki mokta thamli tha asi ki tara taret phawbada haksang adu masak khangdok tuna laura drabadi ain gi matungina aroiba mathau mangam pangthoklagani haina su chero laduna makhatari Ngaksel Mantri Rajnath Singh numit dini ki Kolkata khongchat ngasi hokre social media da thagat pawarol da Sri Rajnath na hai Pradhan Mantri Narendra Modi na hayang hokdok kadoriba Combined Commanders Conference tamhak shuyaugani mang na hai sahi asigi mifam asida reforms transformation sense amasung operation ki damak sem sabada akaknaba mityang thamgani Kendra ki Commerce amasung Industry Mantri Piyush Goyal na hairi lisangani ni putayat phawbada Bharat ki sel thumgi chang $1 trillion kuntrai yobangam New Delhi da ngasi lanai media organization namagi sahi goiba mifamda Sri Goyal na Pradhan Mantri Narendra Modi ki lamjing makhada inflation ki chang asi laksin bangamle hairaduna lisangani tara mari dagi sarkar asina sakti hek pairakpadagi potchai ki mamal hengat handaba haibasi mangjil thaba thausil lama oiduna lakli haiki Sri Goyal na hai Reserve Bank of India na laibak asigi fiscal amasung monetary policy leptana yangshinbagi thawangbu tangai fadaba ama oina chatharakli mang na hai sarkar na micro small amasung medium enterprises MSME singbu saugatuna lakli Lok Sabha ki Adyaksha Om Birla na ngasi Andhra Pradesh ki Tirupati Shahar da nupi singbu ahenba sakti pinabagi semkhiba Parliamentary amasung Legislative Committee gi numitini chathagadaba jati gi thaki mifam hogdokre Sri Birla na mela amaso hogdoki aduga webinar supongki thoramdu da wangang bada Sri Birla na hai nupi singna nupaga manana thodang lauminnaraba matamda da laibak asi mapung phana chawkhat pangamgani mangna hai sarkar na nupi singi phibam phagal hanabagi damak tongan ba thorang kaya paikhatle legislature singda nupi singi damak chada kuntra hundoi reservation thamnabagi ain amasu sem khre haina mangna makha takhi
Assam amasung awang nungpok Bharat ki mafam kayada ngasi nungthil Richter scale da 5.8 gi sangda yuar hakre. Assam State Disaster Management Authority ki matungina yuar habadu ki epicenter Udalguri jila gi kilometer 5 luba mafamda oiki hairi Paulo jare.